Imphal West District Police na hawkiba November amada Imphal gi jail road mayadagi khulai paiba mioi khrana namduna pukiba bolero ama gypsy ahum tongan ba mafam singdagi fagat khrei Police control room dagi thadorakpa cherol amana high security force singa loijing loya amadi irang tholakpa yaba mafam singda maroina kakching kangpokpi thobal amasung Imphal West District ta thiba phumba ki thabak chataki loinana kangpokpi gi loijing sing sang dagi security force singa magazine yauna SLR nongmai ama muzzle loading rifle ama punna nongmai ani carbine gi magazine ama wireless radio set ama fagat pangam khrei loinana ngarang security force singa Ternopol district ke more police station manung chanba sangfai Yangaubung Saijang John Beng Hariba Mafam Singh dagi Myanmar macha ama yauna mioi teret fare makoi dagi gunpowder gram tara Chinese hand grenade ama sulfur dioxide gram humfu bore round 12 rakapa yariba chamaga ani ammonium nitrate oramgani chingnaba kg ani makhai singni haire loinana national highway 2 da nongmada changdraba yadraba potlam sing puthorakpa gari chani ga kunthra nipan akanba security ke section tharang loinana irang tholakpa yaba mafam singda security thamduna gari sing apanba yaudna chalhanaba hotnari haire manipur gi ching amasung tamgi tongan ba district singda checkpoint chama ga kunthra humdoi semkibaga loinana state asigi tongan ba district ta thokiba thaudok singa chenaba mioi listing amaga chahum kunrom police na detain tawkhre amadi miyamna lana sandorak liba video sing asibu thaza bidana ba amadi lut tawkiba kulai sing police ta sinafinaba appeal tawrakle